ATML na kaukiba pung nifunipan giban na Churachandpur gi thokdok ta laikhidraba miyoi mapan gi hakchang lairol chenbagi thabak pangthokidre. MPSC na thabak lawbada candidate adu citizen of India haibagi mahuta permanent resident of Manipur haina semdoktrabadi MPSC buthingilagani haina JSCC na chekselwa thamlakle. Miyoi lising kaya na angan ba ayuk tagi thoraktuna Imphal gi mapal kangjebungda Baba Ramdev ki yoga session da saruk yakre. Amasong Manipur government ki Senja Thumja Singh Sabak Phanglagani amadi BJP Manipur gi anawa president tuna khallagani haina BJP na phongdokre. Mayam bukurumzari adom ni yengbiribasi impact news ni ai khangin bam thoinu henbi hojik pungja asi phawbugi maroiba pawsing miyam de pizari. Manipur Legislative Assembly da passed Tokiba Bill Ahumgi Mayokta Yaning da Bafungdok Tuna, Churachandpur da Chatakiba protester Lekidraba Mui Mapalgi Tawa Yaugdraba Hakjang, Ngasi Aroiba Matau Mangam Pangtokani Tauramba Adu, All Tribal Movement of Lamka ATML Amadi All Manipur, Tribal Women Union, Churachandpur District na Athingba Pibadagi Pangtokpa Ngamkidre. Loina na ngasi su Churachandpur district ta ATML na kaukiba pung nifunipan gi ban aduna main town da mahushagi punsida chawna akaiba pikhe school college dukan business establishment sing bank na chingba thong lonakhe lambi da uwa phaijinduna achat awung da akaiba pikhe Churachandpur District Hospital the public meeting ama pangthokhibaga loinana protester laikhidraba miyoi mapalgi thawai yaugdraba hakchang leiriba mokta nupi mayamna prayer saktuna asiba hakchang sing adu sangkhe ATML gi core committee gi member Thangzamwan Hangluana Fongdorakpada Praja Singh gi mot amata lobidana hakchang sing asibu leirol changani haina honarambasi laibak yamna thibane Makoigi oiba 6th schedule yauna political solution ama phangdriba phawba amadi miyamga yanadringaida hakchang sing asi leirol channanaba hotnariba makhai ban asi makhatana changsin khigani haike UPF and the KNO have dictated the wishes of the people like a dictatorial by exercising their power like a dictators and try to bury the dead bodies, and that's why we are unhappy with that decision. During the meeting also, no chances were given for taking or drawing the opinions of the public. JSC and JPO were also not given any chances. UPF and KNO, they give time to speak or whatever between themselves, among themselves. We cannot term it as a meeting in the true sense. It was a sort of meeting which is used to announce the resolution which was taken earlier without the participation of the public. The public could not accept this, and so this is the people's movement which has been launched in protest. Churachandpur people, the people of Lamka is not under the rule of the UGs. Rather, it is under the democratic governance of the Indian government. That's why we are exercising our rights today. Nakalamaramda All Manipur Tribal Women Union Churachandpur District ke convener Nianglian na Fongdorakibada ATML na kauriba ban asi maram chabanina makoina support tauri. Makoina chatakiba khongjangdi prayer movement ni makoina asi bhakchang sing asi sangduna adum laikhine. Government asina thuba matamda political solution ama puraknabasu appeal tawkhe. We, the women folks, have a committee, and we have been resolved to have a prayer movement to be started from 8 February. The 9th tribal martyrs are to be buried has been known from the meeting resolution of the UPF and KNO. Actually, we, the tribals of Manipur, have a political demand to the central government as well as to the state government to give us and extend certain political solution. And we have been resolved that until and unless we have political solution, we will not bury these 9 tribal martyrs. Joint Student Coordination Committee JSCC na Manipur Public Service Commission MPSC muthatnaba khongjang changsilagani haiba akanba wafam thamlakle ngasi moirangkhom da leba Student Union of Kanglaipak ki office ta pangwi singa unabada JSCC ki convener Jayant Kumar Khumanna MPSC na Manipur Civil Service Combined Competitive Preliminary Examination 2015 ki notification ama mamang chahi ki December thagi tang kun mapan da thokhe
Notification aduda exam thagadaba candidate adu citizen of India oigadabani haina thokibadu JSCC na awangba thakta yaningde madu chatnabagi wangmadani haina phungdokhi. Jayantu Kumar na makha taraduna atopa state sing haibadi Assam, Nagaland, Mizoram na chingba singdadi makhoi ki state civil service ki exam thagadaba candidate sing permanent resident of the state oigadabani natraga lamdam aduge marol compulsory oi haiba wafam thamnari. MPSC haibasi lamdam asigi thabak launabani Mahabharat Pumbagi Service Commission natte kaw thabagi mawongda thabak tauba yaroi haike. Karigumba tha asigi tangkun phawbagi manungda thabak launabagi anoba notification thoktrabadi JSCC na MPSC boycott tawbata natana akanba khongjang changsilagani haina Jayantu Kumar na makha takhi. Sigi notice da JSCC na MPSC da khoina hangingbadi sumaina thabak tawbada sigumbagi norms asi thokbido lairagadi Manipur Service Commission asi tokthokbirakanda UPSC on thokbirakanda all India gi oina sida UPSC gi head office sida oibirakanda hariba thabaksing asi lowbiyo hariba day 28 lowduriba post kharagi exam asi hoi JSCC na masi tawba sanaba yaroi atopa state da thoiba adumaina day 20 fawbugi manungda asi semtu okanda karigumba amu re notice thokdaba taragadi day 21 di akone MPSC Manipur da mumru muthanabagi akoi akan khongjang jangsilakani haibisi MPC office da koina tigi thamjari. Amaramda Manipur Public Service Commission na lawgadoriba exam asi UPSC na lawba exam gamanare haina Joint Action Committee on the Inclusion of Domicile Certificate in the Recruitment Rules of the State of Manipur nasu phongdorakle. Ngasi kaisampata pangthokpa pawgi mifam amada committee asigi convener Longjam Tony Angomna phongdokibada lakliba February 19 da pangthokadoriba exam asigi oina applicant lising kuntra manga rom form submission tawrakpada lising tara manga dagi lising tara taret fawbadi atopa state ki applicant oide masina takpadi Manipur Civil Service exam haibagi wahan thok leitre maramasina domicile residential proof certificate asi state recruitment rules ta haptriba fawba exam asi conduct tawdanaba appeal tawrakle Thawang asibu yaning da bafongtokpo oina lakliba February 13 ta MPSC office mamangda sit-in protest pangthoklagani hairi. Loinana state government na masigi matang da mityang changdrabadi makhataba akan ba khongjang sing changsilagani haina mahakna phongdokhi. The assembly session howdore 19 da howrani aduna 18 gi manung da khoina government da ama thamjari habidi sigi close assembly da pukhat piduna sidais da amendment tawba happy gadaba hapsan gadaba mayam je assembly da khana view resolution ama tadri phawdi examination je tohon biganu na akhoi JC gi site gi government of Manipur da akhoi thamjage Malemda yoga gilamda saknairaba yoga guru Baba Ramdev na Imphal gi hafta kangjebungda laktuna yoga gi kanabasing takpi tambikre Bharat Swabhiman amadi Patanjali Yog Samiti na sinduna ngasi ayupung mari makhaidagi miyoi cha kayana thoknaraktuna Baba Ramdev na yoga gi class aduda sarukyakhi Numit mangani gi Baba Ramdev ki khongchat asigi sarukama oina hayeng 4000 da Veda Vidyapit ki school ama sananaba lupa crore ama dan tawgani amadi urep uyungsu tamgani hairi Mana lakpiri je karigin warga Manipur ji mishinge yang nabada India gi manung da khwaidagi hena joga sanaba jaga am oi adudai da mana penbira dana hariba numin mangani gi lemna yoga tambibagi program je lakpane atai mafam jingdadi dan lawi haibadi apam apam da paisa jing pinai Manipur gi indi magi akoi penbi dana paisa amta lawdana yogi phangsa kano tambib lakpane Malem gi oina yoga gi lamda sangnai rabi yoga guru Baba Ramdev Manipur gi hapta kangjebung laktuna yoga gi niti niyon sing takpi tambire nongaram dai digi Baba Ramdev na takpi tambire ba yoga gi exercise sing asibu saruk jana bi damag Manipur gi mafum kya dagi laktuna khoi gi hapta kangjebung asi thana saruk yare Baba Ramdev ki Manipur khongchar asina soidana Manipur da yoga gi achokbo movement ama propong ngangone haibgi chauna asa tauri Impact News ki dama aribam Prem Sharma galone na nangwairpam bisorjit hapta kangjebung Indian Medical Association Manipur IMA Bharat Swabhiman Trust amasung Patanjali Yog Samiti na sinduna Lamphel da leiba IMA Complex Holder Interaction Program amasu pangtokhi
Yoga and Modern Medical Science haiba hiram asida pangthokiba interaction program aduda yoga guru Baba Ramdev na medical science na lainagi layong yenglaga layeng bani aduga yoga na hakchangi system yengaga layeng bani haike hakchang nada yektana thamnabagi damak yamna luba makhalgi yoga tawbagi mathau tade nungsha shor hondo honjingi exercise amadi meditation chang naina tawbana hakchang phanat thamba ngamgani haike Rimsta MBBS tamliba mahairoi singsu thoram aduda saruk yakibaga loinana mahairoi singna hangba wahangi paukhum oina breathing exercise amadi meditation gi matengna schizophrenia laina ase khaknatana asthma amadi tongan ba laina kaya phahanba ngami haikibaga loinana matam khara changjarabasu lymphoderma laina so phahanba ngami haike Allopathy mostly based on symptoms and yoga is based on system. हम लोग symptoms के ऊपर डायरेक्ट वर्क नहीं करते, हम लोग बेसिकली वर्क करते हैं सिस्टम के ऊपर. आपका सिस्टम अच्छा होगा तो symptoms अपने आप नॉर्मलाइज हो जाते हैं, सिस्टम नॉर्मल हो जाता है, symptoms नॉर्मलाइज हो जाते हैं. Chahi asigi manungda loktak pat sengbadagi hauraga chawkhat thaurangi damak thadakhiba senpham singi matangda hauzik paliba Manipur government asana tawkhiba senja thumza amadi mathong maram khangdana senpham kaya manghan kibagi case sabak phaktok lagani haina BJP gi National General Secretary Ram Madhav na phangdokre Numit nini gi khongchat loiduna Imphal thadok tringai mangoinana ngasi ayuk party asigi head office ta Paumi Singa unaba amada mahakna haikibada Congress government na tawkiba ashoiba aranba kaya tha asigi tang 18 da pangthokadoriba assembly miphamda party asigi MLA anina puthokane Party asigi anoba state president kanana oigani haibagi wahang ama lainariba asigi matangda mahakna haikibada BJP gi national president na Khanghalakpagi matung inna makhataba notice ama thoktriba fawbadi hauzik state president gi thaupuriba thongnaujam chawbana oikhigane adubo party gi chanapathap ki matung inna athuba matamda center dagi luchingba sing laktuna state president ama soidana lauthoklagani haina phungdokhe In the coming 1 year, our party will further expose the corruption and scandals of the present government. The government is facing serious charges of corruption from Loktak Lake to many other developmental projects. Everywhere, large-scale misuse of finances, funds is coming out. It will be taken up both inside the assembly by our two legislators and outside by the party organization in a big way. As it was stated clearly, until the next arrangement is made, the present president will continue in office. I'm also announcing in this month itself, we will be initiating and most probably completing that process of electing the new president. Uripok Dondon Sana High School Ladiba Mapam Asida Ramkrishna Mission School Sananaba State Government na Thaurangliba Asi Atuba Matamda Hantu U Natrabadi Akan Bakongjang Changsilagani Haina Uripok Dondon Sana High School Founder cum Parents Committee na Cheksinwa Thamlakle Dondon Sana High School na Ladiba Mapam Asida Ramkrishna Mission School Sanaba Tauriba Asiga Mari Lainana Ngasi Miyamgi Oiba Mipam Ama Manipur Press Club ta Pangthoke Uripok Dondon Sana High School Founder cum Parents Committee Amadi Uripok Nupi Apunbal Loop Anina Senkiba Mipam Aduda Manipur da Ladiva Civil Society Organization Nupi Loop Club Amadi Sangsthan Kayagi Mihutna Saruk Yaki Loinana State Government ki Khongthang Asi Achumba Natte Haina Mipam Aduda Thamke Ramkrishna Mission School ji karai da noma tobiu ma pusalakpadati akhoi yamna ayat palijite adu mafam chaba yamna chawba adi madi acre some 30 acres kuma darkar lagtoini quarter nungta chadan yam ama torkodo poni aduna jaga sida mafam su chade adaki February tar kunipan gi manungda karigum Ramkrishna Mission School na akhoi da sida toroi haiba aduga masi pusalaiba meeting na su puthoktragadi kunipan gi matungda akhoi na meeting ma kauraga education horani Government ki Mahai Tampham Sang ama oiriba Khurai Popular High School asida Mahairoi Singh Mapung Phana Mahai Tambidre Haina Universal Caring Mission gi Secretary LC Somorendro na government ki pukning chingsankre ngasi Khurai Kongpal Laistrom Laikai da leiba Chanura Laikol de gi thoram da wafam asi phongdokhibane
Universal Caring Mission gi makhada linkhatkhiba Chanura Leikol Children Home gi angang singi talent sing uthoknaba Chanura Leikol Day haina kauba thoram adu ngasi pangthokhibane. Children Home asida jat bijat khaidana tongan tongan ba furup kaya gi angang nupi macha punna nifu nithoi thamduna mahai masing tamhalli. Home asida Ladyba angang singbu government ki mahi loishang ama oiriba Kurai Popular High School da mahi tambat thabada nongmada class period manga leibagi manungda period ani khaktamak takpa asina mahiroi singda ninghanaba pokhale haina LC Somarendrana Impact News ta phongdorake. Akhoi angang singsi kalai tamage hadi government school amakak yam nakna lejaba Kurai Popular School da tammi. Laibuk thibadi period manga leibada ani de hena takpi taw matang yoksla aduga oja singji tharek na tawbudagi de khoi nungai taw amuk laire whole Manipur gi on government gi school sing gi matang da apungina khoi de haibadi imphal mai chabuk ta leiba inak nakpa school semangna phalak tragadi arapa school na kayam phagat pangam godorni se khoi de itang mu wahangni oja sing ni shana isagi pe phangbi de badu gi matik chawa ro lobiraga school da satra leitre habi awa da leiroi da bani adu ngasi de satra leina tamaningbado akhoi do ohelle aduna government ge kitang improve oibinaba government initiative lobiyu amus headmaster principal tin thawa yawbiwan hajening. Manipur Government ki Education Yuna ngarang DM College of Arts ki oza tarahumdoi transfer tawbugi order thorakpugi mayokta ngasi college asigi mahiroi singna wakat mifam chathaduna protest tawkre. Thasigi tara taruk faubugi manungda transfer tawbugi order kaktrabadi mathang numittage class boycott tawbugi khongjang changsilagani haina college asigi mahiroi singna akanba wafam thamlakle. DM College of Arts Gate Mamang da Chataki Bawakat Mifam Aduga Mari Lainana College Asigi General Secretary Kaisham Dilip Kumar na College ke awat apa yengsin bagi mahutta oza tara humdoibu amukta da transfer tongnaba order thokpa haibasi maram chade. Thasigi tara taruk faubugi manung da education yuna transfer order kaktrabadi class boycott tawba yauna makhal kayagi khongjang changsinaba sem sare haina phongdorakhe. Masipawda Mari Lainaba Authority na tumina Laishilabadi Madud Thorakpa of a Fatta Pumba Education Yuna Pugadabane. Education Minister Moirang Tem Okendrana Atuba Mityeng Changbiduna Dilip Kumar na Apil Torakle. Loinana Chatkiba Wakan Mifam Aduda Oza transfer Tawbugi order Kudakta Kakadabane Mahiri Singbu Ning Tamna Mahitam Halu Haibana Chingba Kolau Kayasu Lauke. Koi master leiba oja mapan ramu aina khamjaba dai tare sije koina yam phare leiba chhadre jingo yam tola sana leiba oja ra tani hatak se koina college wiki oina bangthok chage na college wiki chathagi khanjari ba press note thokcha garne asida makoina hadi an thingjan bai ta koi ujare hadi khoida chhadre jingo yo holaga nakan ona taina bi ta chhan togi bana jari nimi marini manungda day 16 phaugi manungda koi oja jing transfer tori basi order je kudak kapi daga di koi college hadi boycott tok Ing lisingani tara taret haugalakpada pangthukadoriba general election gidamak political parties singi marakta sem saba haunarakle. Kumbi AC da CPI gi hanagi leader Ningthauzam Mangina handakta BJP da yausan kibaga loina na ngarang BJP gi national secretary yauna mifam pangthokraba matung Lok Jan Shakti Party Manipur unit nasungasi Kumbi AC gi manung chanalaiba Saiton da secular progressive development ki campaign pangthokre. LJP Manipur unit ki spokesperson Ningombam Ibohal Maitaina haikibada India na chahi humbutaret ning khatam laklabasu kumbi AC gi manungda ngasi fauba lambi da koilas masak uba phangdriba praja leidi miyam gi mihut oina thagat kiba mihut na masagi maranai thabak tawbana kumbi ngasi fauba sothana leibani maramaduna miyam na awanba ahongba ama purakba mathau tare haike matam amada maru mara chetna leramba communist ki platform kai hre miyam na chauna sa tawramba congress miyam da hanjal namthak tawbagi mami ama chauna lakpadagi miyam gi asamang hre aduna maram oire harga lakadawriba election sida congress BJP amadi Lok Jan Shakti Party ahumgi akan balarai amal laigadawba kumbi kendra miyam gi apamba awon ba haibado sungsoi soidan poragani haibasi mai thamjage Lifesavers Manipur ge achauba thongdang kaya Lauramba Department of Incompatible Hemolytic Blood Transfusion IHBT RIMS ki head Professor Dr. KH Nandona Lekidabada Lifesavers Manipur gi cherol amada nungaitaba phongdorakle Sel gi demand kamari lainana mobile IED ama thamzilamle adubu Manipur Police ki bomb disposal squad na asoi angam yaudana IED adu pokhai hankre
IAD adu Lilong Haino Makong de Laiba Lilong Haurebi College ki Professor SM Islamuddin gi Yumge City da Thamlambane. Mafam adudagi phangba pauda ngarang numidang pung 8 makhai tarakpa matamda Islamuddin namas loiraba matung yumda halakpada bom adu thengnarakpani haire. Bom leire haiba pau phangbadagi ngasi ayok Lilong Police Station gi amasong Lilong da Laiba 40 AR gi team ama laktuna IAD adu yengsanke. IED aduda mobile phone naplambadagi bomb lokthoktringeda signal jammer fauba sizinaki. IED adu Manipur Police ki bomb disposal squad ki team amanat lokthoklaba matung Lilong ITI road talaiba awa chingda ayuk pung 13 khara helakpa matamda aswai angam yaudana pokhai hanke. Professor SM Islamuddin na phongdorakpada bom adu thengnaраklaba matung ngarang numidang pung 9 makhai henba matamda KCP Noyon Group ki miyoi ni haiba amana phone tawraktuna ngasi ayuk pung 10 phawbada lupa lakh ama pigadabani hairakhi haire. Karigino na khoi kai kaman tawno haibada lupa lakh ama piu aduga kano tawni haiba ai amount chiti KCP Noyon Group ni hare na khoi hane haira kusu leiti kasu leiti adu karam hentor nu si hane ta thambasidi patiana haiba potla dimade khoi haije adai di kon thangda masi ngasigi ayupung 10 phawgi manungda manding maramam piro adu natrati khochu khulai de sumi blok thongan gano atopa mina lok thokadamte ai khoina lok thokadabani haiba chigba ma hairi. Lamlai Police Station gi manung channa sawom bungi iril turel mathakta nauna thong sabagi thabak suriba sinmi singna leiba kholada bom langsinduna pokhai halambabu yaning da bafongdoktuna wakat mi phamkhre. Wakan mifam adu awang nongpok naharol lamjing kamlop amadi tamna sindoibi mairapai bi lupna sinduna sawom bung thongkhongda phamkibane. Wakan mifam adu da sinmi sing hatna bo hotnaganu mitam sokpa yaningde amadi mirakta bom langsinbiganu haina iba play card sing siznake. Ningsing bayabadi haukiba February 13 gi numidang pung 8 makhai taba adwaida masakhangdaba singna sinmi singna leiriba kholada bom langsinduna pokhai halamkibane. Thogdok aduda sinmi ani ashok apan nangkibane. Thong je khoi chathok chasin tawbada sukimati nungaitraba khoi gi lambi se matamjiga chunadraba thong oibana khoi di thong je khara suna loisanabaina khoi lekai gi miyam na ko khoi pamna khoi yam kan hona jabane ba karamba lupna karamba sosana kari maram gi damakta bom asi langsandana sinmi singida akiba tujungba nungaitaba lekai sida awana pibiri base kari maram gi no haina khoi miyam da singtok sahaningi matung tabada suma thawdosi amuana thon daning bajo hajiningi aduga sarkar gi maikaidagi su khoi gi security gumba piraga ko sugumba ji thoktana ba miyang changbaje khoi gi marapai bi gi maikaidagi pamjai. Numit nini chupna chathagadaba Guru Amubi National Classical Solo Dance Festival ngasidagi lamboi khongnang khongda leiba Manipuri Jagoi Marup ki complex ta hokre. Festival asigi hongdokpa thauram ga mari leinana Art and Culture ki Secretary K Radha Kumar na Manipur government na state asigi art and culture gi damak chap chana lepli lam asida thabak tawriba miyoi singna hena pukning changba matam oire phongdoki. K Radha Kumar na makha taraduna state asigi cultural policy leizare cultural university film city lakadauri phibam asida hiram asida thabak tawriba miyoi singna hena thawai yausanba kathokpaga loinana hotnaduna Manipuri dance asi hena chawkhat hanba matam oire haina K Radha Kumar na phongdoki. Manipuri Jagoi Marup India Government ki Cultural Ministry, State Art and Culture Department amadi JN Manipuri Dance Academy na punna sinduna pangthokliba festival asigi saruk oina lekhidraba Guru Amubi gi maphamda miyamna haikat leikat tamkhi amadi lekhidraba Guru asigi Mahairoi Devajani Chalia TH Surjamukhi Devi RK Savitri Sana Devi amadi Sangit Nata Academy awardee N Amushna Devi da achamba khudol tamduna ikai khumnakhi. Guru Amushna gi yumgi maikaidagi jagoi gi lairik ama Manipuri Jagoi Marupta khudol tamkhe. Ngasi festival gi ahoba numita N Amushna Devi na Sri Krishna Vandana Utke Loinana and Jinan Singh Sandip Malik amadi Sangita Thokchom gi solo performance miyamda utke. Hena seriously hena dedication yauna hena kathok amka loinana maramdi ekhoina khanjabada at least jagoi gi field di mapani chhatra bau lakpa yae na asa tawri mapani chhatra lagadi kramai tawtai we should have fine command over certain languages. Indeed, for example, English for example, if a student is coming from Vietnam and we are expecting a lot of students from Thailand and Myanmar,
aduna hanagi akhoi jagoi iseda thoi yawa sing jagoi sida ta chakibado formal education gi saruk khar wan obudo madu gi saruk tu su menkhat ba hona ga Numit humni chupna chathagadaba nifumari rak Suba Sarma Arts and Crafts House Search ki mapu kumon palan hogdokre. Khongman John 3 da leba Search Complex ta pangthukiba thoram aduda athoiba mitunglen oikiba Imphal East ki Deputy Commissioner Mongjam Joy IAS nalam dam ama chawkhanaba honabada artist singi chawraba thodang lei haina phongdokhe. Loinana culture gi wakhalon yaudraba lamdam da santi purak pangamloi maramasina culture chawkhathanba tangai fade haina mahakna makhatake. Thauram gi loishilakpada play director H Santanandana takpi tambiba samarak ngamarak haina mingthonba solo performance amasu utke aduna leibiriba ole zomda leiriba kangu da so ekoi gi leiriba intelligence circle mayamna salaga doctor mayam salaga wari sawi matamda moibu fajana counseling pibiraga moida leiriba gap asi kari no odu family ga madu punna tana minaraga moibu हालगी युमदा हजरलगा लेन बजे कोई तंगाई पदी मधु लेन लबो मतमदा सोसाइटी लेबा कॉन्फ्लिक्ट मयाम अदु अहल मंद पीरो व्यवहार मयाम तो अमु हंजलगदी यामना शांति होइबा अदु याम नुंगाइबा समाज ओरगनी अदुना कल्चर बु यौद्रबा आई कल्चर की वखलो दु लेरे है मधु इथिक्स यौद्रबा दु एक्टिविटीज बन उत्पंगमद्रगदी समाज शांति पुरपोंगमोय अदुना कोई आर्टिस्ट की लेबा ग्रुप पुदेमक कोई सोसाइटीज लेबा मिपुंग पुदेमक ना कोई कल्चर कोई हरक फमसी खंगगा कोई पुन्ना हिंगमिनबो होनबदा कोई पुनमकी असबो थदांग ले हैबो वाइ जारगा Huyen Lanpao Pauche na chahi khudingi piba Huyen Lanpao Literary Award 2015 aiba irungbam Basanta Singh da khutsinakre aiba asigi thamoi maka lamlaklabada haiba wari macha lairik asibo sakhangduna award asi lanthokibane Huyen Lanpao Literary Award Committee na sinduna Pauche asigi literary hall da pangthokiba thoram amada hariba literary award asi irungbam Basanta Singh da Manipur University ge hanagi vice chancellor Professor Naurem Khogendrana khutsinakhe Award asida sel oina lupa lising tara citation amadi lengyan phi ama yauri Akaknaba pau phangbadagi Vishnupur District Police Commando amadi 2x5 Gorkha Rifles ki apunba team amana ngarang ngarian area da thiba humbagi thabak chathabada Jeliangrong United Front ki second lieutenant ni haiba mioi ama phare haide pharaba mioi adudi lower ngarian gi Tauren Pung Namthan Part 2 dagi Salpu Golmai chahi kuntra taruk apokpa Gailingching Golmai ne mahaki mathakta case ama Vishnupur Police Station da thangat khre haina Police Department ki PRO na thadorok pacherol amada khanghalakli Ningthaujam Chaubana iba Lairek Thanga Kundarol ngasi Maidingu Leisham Basana Jaubana Fongkre ngasi Cultural Resource Center Manipur na Sindhna Manipur Press Club ta pangthokiba thoram amada Leisham Basana Jaubana Lairik asi miyam da khudol tamkhe loinana Naurem Birahari College ki Principal Dr. Ngangom Akasani Devi na Lairik asigi matangda wangangkhe Manipur State Legal Services Authority na sinduna ngasi Uripok Cherab Court ki complex ta National Lok Adalat pangthokre District Legal Services Authority na su Manipur gi district khuding makta pangthokiba ngasi gi National Lok Adalat aduda panduna laiba bank ki case chahumga kun humdoi loishin ki amadi punna lupa koti ahum lakh mapan lising nipan chatruk humphutara humdoi gi senpham su settle tokre haina Manipur State Legal Services Authority ki charol amana khanghalakle State government na chingi mafam singbusu mortgage land ohenbiu haina Panthoibi Housing Finance Company gi maike dagi thamlakle ngasi uripok talaiba Panthoibi Housing Finance Company gi office ta Paumi Singa unaba amada company asigi chairman amadi managing director TH Hemona hai Union government na Manipur yauna India gi tongan ba state singbu hena masak thokpa mafam ama ohenana bagi pandam da housing loan yauna banking gi khudong chaba kaya piri Panthoibi Housing Finance Company Limited na Central Government kayanache ama inaduna company asigi kuthangda credit link subsidies scheme gi makhada housing loan ching amadi tamgi mafam da phanghangadori adubu chingi mafam singda land ownership laitaba amadi land registration da paisa henna changliba asina miyam da awaba kaya thengnare haina TH Hemona phangdokhe
ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯍꯟꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ MOU ꯑꯃ ꯁꯥꯏꯟ ꯇꯧꯅꯖꯔꯒ ꯄꯥꯏꯈꯠꯆꯔꯤꯕ ꯀ꯭ꯔꯦꯗꯤꯠ ꯂꯤꯡꯛ ꯁꯕꯁꯤꯗꯤ ꯁ꯭ꯀꯤꯝ CLSS ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯅ ꯃꯅꯤꯄꯨꯔꯒꯤ 28 ꯇꯥꯎꯟꯁꯇ ꯂꯩꯕ ꯄꯤꯄꯜꯅ ꯐꯪꯒꯗꯧꯕꯁꯤꯗ ꯂꯣꯟ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯇꯥꯏꯇꯜ ꯗꯤꯠ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯟꯅꯒꯤ ꯆꯠꯅꯔꯝꯕꯗꯗꯤ ꯂꯨꯄꯥ 2, 3, 4, 5 ꯁꯨꯃꯥꯏꯅ ꯆꯪꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 60, 90, 90, 60 लाख अमा सुमाइने चंगखरे सुमनगी लोन मचा अमखक लौनब होनब कांदा मयामदगी फीदुमक होनरिङैदा मंगोंदा कैसु उपाय लेत्रे लोन जे फंगनिङाइगी रूम लेतबा कोगी हिल एरिया से अंतंग मॉर्गेजेबल लेन ओंथोगा कोलेटरल सिक्योरिटी ओने सिन्नबा यारगा होम लोन पिरगा युम फजा फजना सादना Manipur da leiriba private amadi government school amadi higher secondary school singda thangta subject po mapung phana mahayuri singda tamhanbada school authorities singna mapung phana sagat pinanaba Kanglei Indigenous Martial Arts and Cultural Society kimaksna mari leinaba singi pukning chingsilakli Swachh Bharat Mission Urban gi makhada ngasi nongmagi oiba Nambul Turel Mapal Sitsing bagi thoram ama pangthokre Imphal Municipal Corporation gi manung chana leiba Kaisamthong AC gi MLA Laishom Ibomcha amadi AC asigi manung chana leiba IMC Ward number 11 gi councillor Fairuizam Memcha Tombi na ani na fongdokibada Turel Mapanda miyamna phata haudi langthokpagi hainabi ama leiriba asi thadoktuna mission asigi makhada paikhatliba thabak thauram asida miyamna mateng pangbiyo haina apil tawkhi masi yamna phaba thabangni sida khogi praja singna phata haudi Turel da langthokpasi tokpina ba apil tawjari adu masi tha tarukki matungda leraga amuk सेमना बा अखोइना कन प्रेस तौजगरी सेंगना बा कन प्रेस तौजगरी अखोइना ngasi sengdokjaragsu hayeng nongalaga khoisia tariba nambulgi turen mapanda tariba isilinaw singsina hayeng so amuk langthabiragadi mase अखोइना wana sengjariba sigi kanabado phangoyana khanjai aduna yaragadi masi nambulgi mapanda leibiriba isilinaw singna makhata na masida hundokpiganu haibasi mai appeal tawjagi Universal Friendship Organization UFO Langthabal Kunja Battalion ge Tarataruk Suba Rising Day Celebration ngasi Moirang Subedar Lampak Talaiba Battalion asida pangthokre State asida hangliba UFO ge branch Chaniga Taranipan Headquarter Kuntra Humdoi amadi atopa state singda hangba Battalion mangage members singna saruk yakiba thoram adada Langthabal Assembly Constituency ge MLA Karam Shyamna UFO ge Firal Chinkhatuna thoram hawdokhe Thoram asida saruk yakiba UFO gi General Secretary Mainam Murivana fongdokibada Culture the Best tauba sangsthan asina khunai asida leidiba miyoi singi marakta amaga gyan tanadabadagi ingna chikna leiba ngamde maram asina lal yaudaba ingna chikna leiba malem ama oinabagi pandamda thoram asi pangthokpani haikhe akhoi masel gi marakta misunderstanding leinaba koi masen pau phawdonaba watpa ज्ञान ताब वाटनबदगी अखोई ngasi phawbada khoigi leiba gasi ingna singna leiba phangde lan yaudaba malem ama semba अखोइना पामी अदुगुम्बा असिगुम्बा अपाम्बा से अखोई खुदिंगमकी phawdang yabam thokpa maramna असिगुम्बा थौरम से तंगाइमक फदना अखोइना अखोइगी लेरिबा battalion sing amadi अखोइगी branch singi sangkabagi khudongjaba amadi rajingdigi thौरमदा khudongjaba lorokanda miyamda khanganbagi thabagadu अखोइना chatharaga lakpane Imphal College ki annual social freshers meet 2015-16 ngasi pangthokre thauramadu thauramapu oikiba Nauria pakhang lakpa AC gi MLA RK Anand na college asigi chawkhatnaba mahiroi singna hauzik tagi aphaba wakhal thamlasi haina phongdokhe loinana college asigi principal Ramesh Chandra Hamomna lambi pakthokpada thugai khraba college asigi sarukaya sembinaba amadi infrastructure fagat hanbatanatana college asida post graduation fawbagi thak thamningi haina apamba phongdokhe college ji PG class post graduate ka hangdokpa yarabani aringa sai infrastructure du watana post graduate hangdokpa yaba department da faculty member matik saba leiragasu koi hangdokpa ngamdena leyeba ko adumaina job oriented oiba professional course macha na singbaji kya ama hangba yabani adu puna makse heta ara haini loirpoda ngasai ge infrastructure wat mandana adu puna makse akoina tauge haina khalagasu tauba ngamdaba Hauzik ngasi nongmagi sanabagi pauda
Ahanba Youth Integration Club ke Samthong Maning Longzam Lekai under 21 4 men's aside football tournament ta Khori Phaba Nambol Laitonzam amadi Klasa Kaino ani mai pakre. Tournament asigi ngasi Ahanba sanakibal league match amada Khori Phaba Nambol Laitonzam ge sanaroi Kolarson na Panjil Mari Jamson na Panjil ani aduga YUC Kwakaitel Moirang Purel gi Niona Masa Mathanta Janjakiba Panjil amaga loinana YUC Kwakaitel Moirang Purel bu yamna lakchana Panjil Taret Sinoda Maitiba Pikibane. Tournament asigi anishuba league adudana klasa kainongna SWC nganapi thongbu Panjil Mari amada Maitiba Pibangam Kibane. Match asida mai pakraba klasa kainogi Panjil Mari adu Malem nganbana Panjil ahum aduga Cameron na Panjil amachan kibane. Club asina sinduna jatharakliba tournament asigi quarter final match sing tha asigi tara mangadagi sanaragani. Ahanba State Level Saubam Babu Singh Memorial 7-a-side Men's Open Football Tournament ke ngasi Ahanba sanakiba league match amada Koirengei FC amadi Pramodini FC ani apiba matamda Panjil ani chanaduna match adu draw chatkibane. Ani shuba league match adu dasu Pukhau FC amadi Yumbu Oiriba Moirang Kampu FC A anina apiba matamda Panjil ani chanaduna match asi draw oikibane. Tournament asigi ngasi sanakiba ahum subal league match adudana Lipson FC na SSC Sawom Bungbo Panjil ahum sinoda maitiba pibangam kibane. Ground Development Committee Moirang Kampu Sazeb Tinsit Rotna Sinduna. Committee asigi sanabung da chatharakliba football tournament asida football club tara tarukna athoi ahen tanari. Hayeng tournament asigi makhataba league match ahum sanaragani. FC Takhel amadi YDCL Pungdongbam ani Taruk Suba Lamlai Kendra Village Wise Men's Open 7-a-side Chalo Ka Football Tournament ke quarter final changkre. Chalo Youth Union Club na sinduna club asigi sanabung da chatharakliba tournament asigi ngasi sanakiba ahanba pre quarter final da FC Takhel na STP B Sektabu Panjil Mari Sinoda Maitiba Pibangam kre. Ani subak pre quarter final dana YDCL Pungdongbam na SPYC Saizangbu Panjil ani Sinoda Maitiba Pibangam kibane. Tim Kunnipa na Sarukyaduna Chatharakliba tournament asigi hayeng sanagadaba ahum suba pre quarter final da FC Lamlai amadi FC Teloga Mari suba quarter final dana STP A Sekta amasung PYLA Sekta anina lamba taunaragani. Tarahumdor Suba Sentinel Cup State Equestrian Championship tang ngasidagi senior men's tent pegging amadi show jumping gi masana sing mapal kangjebung Imphal da hogdokre. IZAR South Assam Rifles ke senthang makhada Manipur Equestrian Association na sinduna chatharakliba championship asida tongan ba polo team kayana athoi ahen tanari. Tha asigi tara mangada championship asigi loishinbagi thauram pangthoklagani. Arab the bulletin asigi headlines among hanam yam da thamjage. ATML na kaukiba pung ni funipan gi banna Churachandpur gi thokdok talai khidraba mioi mapan gi hakchang leirol chanbagi thabak pangthokidre. MPSC na thabak lobada candidate adu citizen of India haibagi mahuta permanent resident of Manipur haina Chandok Trabadi MPSC buthinjilagani haina JSCC na check selba thamlakle. Mioi listing kayana angan bayuk tagi thoraktuna Imphal gi hapta kangjebungda Baba Ramdev ki yoga session da saruk yakre. Amasung Manipur government ki Senja Thumza Singh sabak phaklagani amadi BJP Manipur gi anoba president tuna khallagani haina BJP na phongdokre.